ꯑꯃꯨꯛꯀ ꯅꯤꯡꯉꯥꯏ ꯇꯧꯗꯕ ꯋꯥꯅꯤ ꯃꯃꯥꯅ ꯂꯣꯟꯕ ꯆꯥꯊꯣꯏꯕꯒꯤ ꯅꯪ ꯄꯥꯝꯗ꯭ꯔꯕꯣ ꯄꯥꯝꯃꯤꯀꯣ ꯂꯥꯝꯗ ꯇꯧꯔꯤ ꯄꯥꯝꯃꯕ꯭ꯔꯥ ꯄꯥꯝꯃꯕ꯭ꯔꯥ ꯑꯁ ꯍꯧꯀꯥꯟ ꯈꯣꯡꯎꯞ ꯈꯨꯇꯥꯡꯁꯤꯗꯤ ꯃꯌꯥꯝ ꯍꯦꯟꯊꯣꯏꯕꯒꯤ ꯈꯣꯡꯎꯞꯁꯦ ꯐꯖ ꯇꯥꯔꯗꯤ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯊꯪꯗ ꯀꯔꯝꯕ ꯃꯆꯨ ꯂꯣꯜꯂꯛꯑꯣ ꯍꯥꯏꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ Hello mayam nungaibiribro ngasidi anouba video ama amuk puduna lakjare mayamna toina hangba aina Henthoibagi damakta kari kari hojik tawbi mayamna hangbibado ai Henthoibagi aina ngamjaba kya mamana ahanba semba Henthoibada tongnaba khongopne Ahanba aina lonjabane mayam cute oidra aina sisi lonbai maramde kanosi Henthoibai khongupsi moide angang nena hojik jar chawkhatpa matamnena tha amani phana ju tongna roidabdo khongupto aduga khongup ama laige yengo matam sisida khara phajaba khongupsingdi 1000 above ngata piyeba hai mamandu taabta khangure Silangdum amamamda subnagi lupa taramanga khakpi taramanga piba angauba amaga amuba amga lepane aina khungupse nama lo loira matungda banglangdum se phanam lemi ani lo loira bangda langsi lemgani adudi lupa taramanga piba ani ne lepus lupa kontra gi haidare adu khungup ani yana lon kona banina sisi lupa tangkhai bu hairo tangkhai ama change yam obiba 3.5 ki koji sina lonjabane Henthoiba hawgalabana bugi mamana nangi khumuk naman lonba loire saba yingsikwa yaba nang khangmo loina la khumuk saba yingasi paramuk pangang Mamana banyak foto kan foto banyak nah người đi chào với anh chị pam bay không yo làm đặc tàu đi pam bra ha pam bra ai sẽ pam mẹ Yemu Henthoibagi mamana lonba khungup all star do adugi design the loline angangi put black and white Henthoibagi mamana kochina lonba chabring sikwa mayam phajabeng yu tongjina ka yengsi yeah Angi Ahanba khungup as hokan khungup khutangzidi angi khungup macha kaisu phajaba sunataba pot phaba sunataba amdaga sohum chamri chomwa as amdre ko adudi mamana lon bataba mamana lupa tranga pibalangdum amuba maga anguba amga leire aduna khungup ani lon ba ponai bajarabra chare kwa namaga lolase yaba mayam Henthoibagi khongupse phaja tardi mayam comment da haibirao aduga mathangda karamba machu lolak o haibano haibatusu mayamna suggest tawbirao aduga karamba machu lolaga chanani haibadu Henthoibai adu haibirao mayam aduga ai share tawjarake
ꯁꯤꯗ ꯂꯣꯟꯕ ꯍꯧꯖꯔꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯃꯈꯣꯡ 30 ꯇꯧꯔꯒ ꯂꯣꯟꯖꯕꯅꯤ ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯈꯨꯒꯥꯁꯦ ꯍꯥꯟꯅ ꯂꯣꯟꯖꯔꯅꯤ ꯈꯨꯒꯥꯁꯤ ꯂꯣꯜꯂꯒ ꯃꯇꯨꯡꯗ ꯑꯩꯅ ꯑꯣꯜ ꯁ꯭ꯇꯥꯔꯒꯤ ꯗꯤꯖꯥꯏꯟꯗ ꯂꯣꯟꯖꯕꯅꯤ ꯑꯀꯣꯏꯕ ꯃꯥꯒꯤ ꯃꯔꯤ ꯆꯦꯟꯕꯗꯣ ꯑꯗꯨꯏꯗꯣ ꯁꯤꯁꯤꯗ ꯂꯣꯟꯁꯤꯟꯖꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯒꯤ ꯃꯇꯥꯏꯒꯤꯗꯣ ꯑꯗꯣ ꯁꯤꯁꯤꯅ ꯈꯣꯡꯎꯞꯀꯤ ꯃꯔꯩꯗꯨꯅꯦ ꯑꯩ ꯁꯝꯂꯞꯄ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯩ ꯎꯠꯆꯔꯦ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎꯗꯣ ꯑꯗꯨꯏꯗꯣ ꯁꯤꯁꯤꯅ ꯃꯅꯤꯡꯒꯤ ꯃꯥꯒꯤ ꯁꯔꯨꯛꯇꯨꯅꯤ ꯑꯌꯥꯝꯕꯗꯤ ꯂꯣꯏꯁꯤꯟꯖꯔꯛꯑꯦ ꯑꯗꯨꯒ ꯃꯄꯥꯟꯁꯤ ꯁ꯭ꯃꯨꯠ ꯑꯣꯏꯅꯕ ꯑꯩꯅ ꯈꯣꯡꯎꯞꯀꯤ ꯃꯔꯤ ꯄꯥꯟꯕꯗ ꯅꯨꯡꯉꯥꯏꯅꯕ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯑꯃ ꯁꯨꯃꯥꯏꯅ ꯆꯠꯆꯔꯦ ꯑꯗꯨꯒ ꯁꯤꯁꯤ ꯔꯥꯎꯟ ꯑꯃ ꯆꯠꯇꯥꯔꯗꯤ ꯍꯣꯔꯦꯟ ꯈꯣꯡꯎꯞ ꯃꯔꯤ ꯄꯥꯜꯂꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ ꯑꯩꯅ ꯃꯁꯤꯡꯁꯤ ꯑꯩ ꯃꯔꯤ ꯄꯥꯟꯕꯗ ꯅꯨꯡꯉꯥꯏꯅꯕ ꯃꯁꯤꯡꯁꯤ 10 ꯑꯃꯗꯤ ꯍꯥꯟꯅ ꯃꯈꯣꯡ 10 ꯑꯃꯗꯤ ꯀꯣꯠꯆꯔꯅꯤ ꯍꯣꯔꯦꯟ ꯈꯣꯡꯎꯞ ꯃꯔꯤ ꯄꯥꯜꯂꯛꯄꯗ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯁꯤꯗꯅ ꯈꯣꯡꯎꯞ ꯃꯔꯤꯗꯨꯅꯤ ꯃꯈꯣꯡꯁꯤ ꯆꯥꯝꯃꯒ 10ꯅꯤ ꯑꯩꯅ ꯂꯣꯟꯖꯩꯁꯤ ꯑꯗꯨꯒ ꯁꯤꯗ ꯊꯤꯟꯖꯔꯒꯦ ꯌꯦꯇꯨꯝ ꯃꯅꯤꯡꯅ ꯇꯧꯔ ꯊꯤꯟꯖꯔꯦ ꯃꯣꯏ ꯌꯦꯇꯨꯝ ꯇꯣꯉꯥꯟꯕ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯌꯦꯇꯨꯝ ꯑꯄꯧꯕꯅ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏ ꯃꯇꯥꯏꯗ ꯍꯥꯟꯅ ꯊꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯃꯔꯤꯁꯦ ꯍꯥꯏꯐꯦꯠ ꯆꯥꯡ ꯃꯥꯟꯅꯅꯕ ꯑꯣꯟꯕꯤꯔꯅꯤ ꯑꯗꯨꯒ ꯃꯥꯌꯣꯛꯅꯕꯗ ꯑꯩꯅ 5 ꯁꯨꯕꯗ ꯇꯪꯈꯥꯏ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯃꯈꯣꯡ 10ꯅꯤꯅ 5 ꯁꯨꯕꯩꯁꯤꯗ ꯑꯃꯨꯛ ꯊꯤꯜꯂꯅꯤ ꯑꯗꯨꯒ ꯃꯔꯤꯁꯤ ꯁꯦꯝꯕꯤꯔꯒ ꯈ꯭ꯋꯥꯏꯗꯩ ꯑꯔꯣꯏꯕꯁꯦ ꯉꯁꯥꯏ 10 ꯁꯨꯕꯩꯁꯦ ꯁꯤꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯌꯣꯛꯅꯕꯩ ꯃꯔꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯏꯍꯥꯟ ꯍꯥꯟꯕꯩ ꯁꯤꯗ ꯑꯃ ꯊꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯉꯁꯥꯏ 5 ꯁꯨꯕꯒꯤꯁꯤꯗ ꯃꯈꯣꯡꯁꯤꯗ ꯊꯤꯟꯕꯤꯔꯅꯤ ꯇꯪꯈꯥꯏꯗ ꯑꯗꯨꯒ ꯏꯀꯣꯟ ꯀꯣꯟꯕ ꯑꯔꯣꯏꯕꯩꯁꯤꯅ ꯈ꯭ꯋꯥꯏꯒꯤ 10 ꯁꯨꯕꯩꯁꯤꯗ ꯊꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯃꯔꯤꯁꯤ ꯆꯥꯡ ꯃꯥꯟꯅꯅꯕ ꯁꯦꯝꯕꯤꯔꯅꯤ ꯐꯖꯅ ꯑꯗꯨ ꯁꯤꯗꯅ ꯑꯩ ꯂꯣꯒꯣ ꯂꯩꯖꯔꯦ ꯂꯣꯒꯣꯁꯦ ꯍꯥꯏꯐꯦꯠ ꯃꯈꯜ ꯁꯦꯝꯕꯤꯕ ꯌꯥꯏ ꯑꯩꯅ ꯑꯣꯜ ꯁ꯭ꯇꯥꯔꯒꯤ ꯁ꯭ꯇꯥꯔ ꯑꯗꯨꯒꯤ ꯃꯑꯣꯡ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯁꯦꯝꯖꯕꯅꯤ ꯂꯣꯒꯣꯁꯤ ꯑꯁꯤꯁꯤ ꯈꯣꯡꯎꯞꯀꯤ ꯅꯥꯀꯟꯗ ꯂꯣꯒꯣ ꯍꯥꯞꯐꯝꯁꯤꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯣꯠꯆꯤꯟꯖꯔꯅꯤ ꯎꯗꯅꯕ ꯂꯪꯁꯤ ꯑꯉꯧꯕꯅ ꯇꯧꯔꯒ ꯂꯪ ꯑꯄꯧꯕꯗꯨꯅ ꯐꯣꯠꯆꯗꯔꯦ ꯑꯩ ꯂꯪ ꯃꯆꯥꯅ ꯑꯣꯏꯅ ꯐꯣꯠꯄꯤꯔꯅꯤ ꯎꯗꯅꯕ ꯃꯥꯒꯤ ꯃꯈꯨꯟ ꯃꯄꯥꯁꯤꯗ ꯇꯧꯔꯒ ꯐꯣꯠꯄꯤꯔꯅꯤ ꯑꯩꯒꯤ ꯈꯣꯡꯎꯞꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯃꯃꯥꯅ ꯂꯣꯟꯕ ꯃꯆꯥꯊꯣꯏꯕꯒꯤ ꯅꯪ ꯄꯥꯝꯗ꯭ꯔꯕꯣ ꯄꯥꯝꯃꯤꯀꯣ ꯐꯨꯔꯤꯠꯀ ꯆꯥꯅꯩꯀꯣ ꯌꯥ ꯍꯦ 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 ꯊꯦꯡꯈꯤꯅꯤ ꯍꯣꯏ ꯑꯁ ꯐꯖꯩꯅꯦ ꯌꯥ ꯃꯥ ꯈꯣꯡꯎꯞ ꯑꯍꯥꯟꯕ ꯇꯣꯡꯕꯩꯕ ꯆꯪꯉꯛꯅꯔꯝꯃꯅꯤ ꯐꯖꯕ ꯌꯦꯡꯒꯦꯁꯦ ꯁꯤꯁꯦ ꯌꯥ ꯄꯣꯁ ꯇꯥꯏꯀꯣ ꯆꯣꯡꯉ Sumeon. Ahan mo ba nila na? Ako ba ningay daw ba niya? Ningay daw ba niya? Okay. That's my oh, yari video na ikaw. Hi, Maya. Lae po yung... So na yung ito, makain ito. Mayami yung Come here, go.